ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯈꯪꯍꯟꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯍꯟꯊꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ, ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯗꯕ, ꯃꯇꯝ ꯃꯥꯡꯕꯅ ꯍꯦꯟꯕ, ꯀꯣꯏꯆꯠ ꯆꯠꯄ ꯑꯣꯏ꯫ ꯅꯆꯥꯛ ꯅꯔꯟ ꯆꯠꯄ, ꯅꯥꯄꯟ ꯇꯧꯔꯨꯕꯅ ꯃꯔꯨꯞ ꯃꯄꯥꯡꯅ ꯎꯁꯤꯠꯇꯕ, ꯈꯟꯊꯗꯅ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯌꯥꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯤꯗꯕꯅ ꯀꯥꯟꯅꯕꯗꯤ ꯐꯪꯖꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯌꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯦꯁ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ: ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯌꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ: ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯐꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯒꯅꯤ꯫ ꯈꯣꯏꯁꯥꯎꯅꯔꯕꯗꯤ ꯅꯔꯟ ꯃꯥꯡꯒꯅꯤ꯫ ꯐꯥꯊꯧ ꯍꯥꯟꯅꯅ ꯁꯤꯡꯗꯣꯛꯂꯕ ꯊꯧ ꯄꯥꯡꯕꯗꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯁꯦꯟꯗꯣꯡ ꯊꯣꯏꯅ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ: ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯒꯅꯤ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ, ꯃꯤꯅꯁꯨ ꯁꯤꯡꯊꯥꯕꯤꯗꯕ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ, ꯁꯦꯟ ꯆꯠꯄ ꯑꯣꯏ꯫ ꯈꯟꯊꯗꯅ ꯉꯥꯡꯕꯅ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯂꯧꯁꯤꯡꯅ ꯄꯥꯝꯕꯩ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯇꯥꯟꯅꯒꯅꯤ꯫ ꯅꯔꯟ ꯂꯦꯞꯁꯤꯟꯕꯒꯤ ꯆꯥꯎꯊꯣꯛꯆꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯌꯀꯥ ꯌꯦꯡꯅ ꯆꯠꯄ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯌꯀꯥ ꯌꯦꯡꯅ ꯆꯠꯄ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯉꯥꯛꯄꯤꯒꯅꯤ, ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ: ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯑꯃꯗꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯏ꯫ ꯂꯥꯏꯕꯛ ꯐꯩ꯫ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ, ꯂꯩꯇꯦꯡꯒꯤ ꯄꯣꯠꯆꯩ ꯐꯪꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ꯫ ꯃꯔꯨꯞꯀ ꯂꯣꯏꯅꯅ ꯄꯥꯡꯕ ꯊꯕꯛꯁꯤꯡ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯍꯛꯆꯥꯡꯁꯨ ꯈꯤꯡꯒꯅꯤ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝꯗꯤ ꯍꯩꯕ ꯋꯥꯠꯀꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯔꯀ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ꯫ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ: ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ꯫ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫
ꯂꯩꯔꯝꯕ ꯗꯥꯎ ꯐꯔꯝꯕ ꯂꯥꯏꯕꯛ ꯍꯟꯊꯔꯛꯂꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕꯅ ꯍꯦꯟꯅ ꯃꯥꯌꯣꯛꯅꯩ꯫ ꯃꯇꯝ ꯃꯥꯡꯕ, ꯁꯦꯟ ꯆꯠꯄ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯑꯣꯏ꯫ ꯅꯊꯛ ꯊꯣꯡꯕꯒꯤ ꯋꯥ ꯍꯤꯛꯇꯣꯛꯇ꯭ꯔꯕ, ꯃꯔꯨꯞꯀꯤ ꯋꯥ ꯇꯥꯔꯕ ꯑꯣꯏꯖꯕ ꯐꯪꯒꯅꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯈꯠꯅ ꯆꯠꯂꯕ, ꯀꯥꯏꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ, ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯍꯥꯏꯖꯕ ꯇꯥꯕꯤꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯍꯥꯏꯖꯕ ꯇꯥꯕꯤꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 29ꯅꯤ, 28ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯤꯕ ꯃꯇꯝꯅꯤ꯫ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯄ, ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯕ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏ꯫ ꯌꯦꯛꯅꯕ ꯑꯅꯥ ꯑꯌꯦꯛꯅ ꯈꯔ ꯄꯤꯔꯕꯁꯨ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ꯫ ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯒꯅꯤ꯫ ꯀꯤꯗꯕꯅ ꯊꯕꯛ ꯄꯥꯡꯒꯅꯤ, ꯂꯧꯁꯤꯡ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯑꯃꯗꯤ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯑꯉꯧꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯑꯃꯗꯤ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 29ꯅꯤ, 28ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯛ ꯐꯕ ꯃꯇꯝ ꯍꯧꯔꯛꯂꯦ꯫ ꯑꯆꯧ ꯑꯁꯥꯡ, ꯑꯉꯝ ꯑꯊꯧꯅ ꯆꯥꯟꯕꯤꯔꯅꯤ꯫ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ, ꯀꯥꯟꯅꯕ, ꯃꯍꯩ ꯐꯪꯕ ꯑꯣꯏꯔꯒꯅꯤ꯫ ꯄꯥꯡꯒꯦ ꯈꯟꯕ ꯊꯕꯛ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯗꯅ ꯄꯥꯡꯂꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯅꯆꯥ ꯅꯅꯥꯏꯒꯤ ꯌꯥꯏꯐꯕ ꯎꯒꯅꯤ꯫ ꯃꯔꯨꯞ ꯐꯪꯖꯩ, ꯍꯨꯔꯥꯟꯕꯅꯗꯤ ꯇꯥꯊꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯖꯕ ꯊꯨꯡꯖꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 29ꯅꯤ, 28ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯀꯌꯥ ꯂꯩꯇꯕ ꯃꯇꯝꯅꯤ꯫ ꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯌꯦꯛꯅꯕ ꯀꯟꯕ, ꯃꯤꯅ ꯌꯦꯡꯁꯤꯟꯕ, ꯑꯐꯥ ꯄꯨꯅꯕ ꯑꯣꯏ꯫ ꯑꯉꯝꯕꯅ ꯆꯥꯟꯕꯤꯗꯦ, ꯆꯔꯥꯡꯅꯒꯅꯨ꯫ ꯌꯦꯛꯅꯕꯅ ꯃꯤꯆꯪ ꯃꯥꯡꯍꯟꯒꯅꯤ꯫ ꯃꯤꯋꯥ ꯊꯥꯖꯒꯅꯨ꯫ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯧ, ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯁ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯕꯤꯁꯤꯛ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯏ ꯃꯆꯨ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 29ꯅꯤ, 28ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯝꯕ ꯗꯥꯎ ꯍꯟꯊꯈꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ, ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯂꯦ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯄꯨꯛꯅꯤꯡ ꯋꯥꯕ, ꯃꯔꯨꯞ ꯃꯄꯥꯡꯒ ꯃꯨꯛꯅꯕ ꯌꯥꯕꯁꯨ ꯂꯩ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕ ꯀꯥꯎꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯣꯌꯥ ꯐꯕꯁꯨ ꯃꯇꯥꯡ ꯆꯥꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯔꯕꯗꯤ ꯃꯤꯡꯆꯠꯇꯨꯝ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯑꯁꯥ ꯆꯥꯎꯔꯛꯈꯤꯅꯨ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ, ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯑꯁꯥ ꯆꯥꯎꯔꯛꯈꯤꯅꯨ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫
ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯌꯥꯏꯐꯔꯤꯕ ꯃꯇꯝꯅꯤ꯫ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯃꯤꯡꯆꯠ ꯐꯪꯕ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ꯫ ꯌꯦꯛꯅꯕꯅ ꯍꯨꯟꯗꯨꯅ ꯉꯥꯡꯕ, ꯂꯥꯏ ꯒꯨꯔꯨꯅ ꯋꯥꯔꯧꯕ ꯂꯩꯔꯕꯁꯨ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ, ꯂꯟ ꯐꯪꯖꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯡ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕ ꯐꯪꯖꯩ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯀꯥꯡꯆꯦꯡ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕ ꯐꯪꯖꯩ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯂꯥꯛꯄ ꯍꯧꯔꯅꯤ, ꯁꯦꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯆꯪꯂꯛꯂꯅꯤ, ꯌꯦꯛꯅꯕ ꯉꯝꯕ, ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ꯫ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯒꯅꯤ, ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯔꯅꯤ, ꯍꯥꯟꯅꯒꯨꯝ ꯃꯔꯨꯞ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯒ ꯃꯔꯤ ꯐꯔꯣꯏ, ꯃꯍꯨ ꯆꯥꯎꯕꯅꯁꯨ ꯇꯥꯊꯤ ꯈꯨ ꯁꯦꯜꯂꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯛ ꯀꯌꯥ ꯂꯩꯇꯕ ꯃꯇꯝꯅꯤ, ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎꯅ ꯍꯦꯟꯕ, ꯑꯅꯥ ꯑꯌꯦꯛ ꯅꯪꯕ ꯌꯥꯕ ꯑꯣꯏ, ꯆꯦꯛꯁꯤꯟꯁꯤ꯫ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇ ꯌꯥꯎꯔꯨꯅꯨ, ꯌꯦꯛꯅꯕꯁꯨ ꯂꯥꯏꯗꯦ, ꯀꯥꯎꯒꯅꯨ꯫ ꯑꯁꯥ ꯆꯥꯎꯕ ꯃꯇꯥꯡ ꯏꯆꯥ ꯆꯥꯔꯣꯏ, ꯑꯆꯨꯝꯕꯅ ꯄꯥꯝꯕꯩ ꯑꯣꯏꯌꯨ, ꯁꯥꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯁꯥ ꯈꯤꯇ ꯈꯜꯂꯕꯗꯤ ꯀꯥꯏꯅꯔꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯅ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯁꯥ ꯈꯤꯇ ꯈꯜꯂꯕꯗꯤ ꯀꯥꯏꯅꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯋꯥꯏꯖ ꯋꯥꯏꯊꯛ ꯐꯪꯒꯅꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯅꯤꯄꯥꯜꯅꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫